Ngasi tang ani laibak pokpa numit asigi rasifal pijari. Mesh rasigi oina yeknaba masing hantaragani thabak tawba honajabada mai pakpa lambi lei. Bris rasigi oina mina singthabidaba yaugani imungna ingna chikna laiba phangani. Mithun rasigi oina achumbada aranba taba potmang chaimang thokpa yaba phal piri khwang ngakta nungairoi. Karkat rasigi oina pukning waba khara diloinagani senthok lambidi hengatkani. Imungi ahalsing masa nungairoi. Singharasi oina angambagi thaujal phangani matam kuinadagi ningjarakpa thabaksing pangthokpa ngamlagani. Kainarasigi oina lalol itik tawbada kanapham khangloi lamtu chatpa pangde. Tularasigi oina sagai nataigi lauri yumphamda muknaba lei. Huran chinthidagi aki akhang nangba piri. Brishik rasigi oina wakhal lausing thokpa matamni yeknabana changjarakpa michang yambana tawruba thabak mai pakani. Danu rasigi oina thabak tawba honajabada kanagani yumban lambi singi macha masu sing phangu haiba lei. Makar rasigi oina aru apan laiba yaba matamni tawruba thabak sing lemna mangloi. Kumba rasigi oina aningba thabok pangthokpada thaujal phangani lamtu leisilu haiba lei. Min rasigi oina khanghaudana asok apan thokpa ikai wenang bapiri imung manung mahi lang gadori.